Sangai Festival ngarang tarik ni sanba numit phawada foreigner subnabagi ani khaktana yenglakhi kokomi myamgi lupsing maru oina IDP singna makoi masagi mayumda hanjina laba matungda pangthokpiyo haijabada tabida duna lengakna tha asigi taraga kunga mathoi degi hauraduna pangthorliba manipuri sangai festival 2025 ki ngasi tarik ni sanba numita festival asigi men benu ama oiriba hapta kangjibung do oihoriba mi itak tak tu kuntak nan sibagi phibam dadi karisu ohong bole hodri ngasi numidang weram pung manga ga makhai tarak ko phawda supna taki ticket counter degi men benu asida sangduna yengnabagi tamakta supna tagi ticket chani rom tamang kakna ramki mamang da pangthokiba festival singdadi kuisalak yengba lakpa mi singi masing nongma nongmugi hengalakna yengba phangda phawbu yaukthaba santaki festival asida ayengba singi masing kuntak lan siduna adum lairambadagi pausi asina men benu da hangbalenga ki tourism loisangi stall da sangduna handaki festival asida manipur gi mabandagi domestic amasung foreign tourist laktoi yenglaba yaurabra yauragana sabsaba masing natraba sakayam oigadaba ki hain hanglubada loisang asigi stall da lairamba official singna makhoi maikai ki sabsaba khangjadre CID da hangbiyo hairaki tourism loisan ki official singna hairakpagi matung ina behnu asigi manungda stall hangba home department ki makhada lairiba CID crime branch ki stall na sangtuna hanglubada makhoina sabsaba report to di equida di laitre haina paukhum lakki ticket kaklaga loinam yengadabani na ticket counter da hangbibana hena khangani hairakpadagi pausi asina men behnu ki mapanda thoraklaga Arts Hospital da mayuknabada hangliba festival asigi ticket counter da sangduna hanglubada counter da leramba official amana hai ngasi phawada supnatagi foreigner anina ticket kaklaga men benu da changaktuni yengkhre makhoi anigi manungda amana ngarang laklak athopa amana numit khani gi mamangda laktuni yenglabani haraki adu foreigner adu karam balibaktagi lakpuna amasung nupara nupira hanglubada madugi sabsaba record leramkhide mapal kangjai bangda pangthokliba sagol kangjai ge kapta saruk yaraba player singi maraktagi oiramgadra natrangna festival asigi damakta thawoina na manipuri tamna laktuna hapta kangjai bungda sangnakni yenglabra haibadagi matangda su official oiba record phangba kamlakhidre adum oinamak domestic tourist haituna lawgadra natrangna manipur leirakpa nan local singni hai gadra manipur gi yelhomi phurup sing nataba kanglup ki miyoi khade adum laktuna yenglari haina phongdorgli ticket counter adu ngasi tarik ni sanba numit ki oina miyoi kayana ticket kayamu kakhrabage haina hanglubada ngasi numidang weram taruk phawbada miyoi chani romna online amasung ticket counter gi khuthangdagi kaktuna festival yengba lakhi haina phungtoraki paukhum asiki pausi asina thasi kunga mathoida hawdokiba numitigi hawraga ngasi tarik ni sanba numit phawbada punna miyoi kayamu laktuna men behnu da sangaktuna festival asibu yengkhrabage haina hanglubada miyoi sing adugi masing sabchana haiba ngamdre haireklaga su nongmada miyoi chahum romgi changda adum yengle aduga haukiba nongmaijing numitadi khwaidagi yamna miyoi chamnga romna ticket kakki haina su phungdokhi maram asina handak festival asigi damakta delenga ki maikaidagi di gyamlaba senpham tha thaduna ngasi phawbu leptana sathrakliba nongmada supnatagi miyoi chahum rom tamak laktuna yenglaba haiba sinadi festival asi mai pakna pangthokle haiba asi tarik ni chanba numitta su yahodri mafam asda sahi kargi mamangda pangthokiba festival dadi yengba lakpa miyoi singi masing yaman kiduna ticket kaklabasu main gate makha tana sanghan kidaba hayeng oina yenglo herakiba yawba galoina na hapta kangjibung manungda yamlaba miyam tinbadagi uful hawraktuna tanthorklaga isingna singba kapthoktuna uful phanabagi thabuk phawbu chathaba yawkibani adum oina festival si loigadaba numin humni walingai makha tana festival asigi men benu oiriba hapta kangjibungi laibak kari oirakadabagi haibadudi yengkibtari amoromda festival asigi manung sanabagi central open air theater both manipuri state film development society gi auditorium amasung lila sanglen dadi mangjaunana lepkhibagi matung ina yengbinaba masing tarak su cultural program sing khangkatlaba film sing amasung sumhang kumaina singbadi pangthoktaba yadabona pangthokna hori pokpi pambi thajinbadai kabru range ke singmai sing maru kokle singdagi senthrakpa loki sing kangle manipuri kobulam dam asiga sagonar pani thajan riba kobru singi singmai kaya popi pami sing paktana thana na upal bapana amasung umangi saruk sing kokthor padi puari ga sagonar liba sing asigi singmai sing maru koksil le amasung sing asigi senthrak pa loki ising kaya su iri tatle maru oina sekmai turen de itin fam oida loki ising kanglak padagi turel asigi imai mayeng tarakle maram asina climate change ki safuda anoba mathel oina hapchilak liba umang wamang kokthok pagi thabuk asi athuba matamda thi haubaga loina miyamna su ising likna sin nabagi mathau tarak padunu tawre puari ga sagon rakliba kabru singi singmai sing dahoruk liba pibam sing asigi matangda sing asigi singkhong ta laiba khunja kharna pausi asida haiba kabru sing sang asi kangpopi district ki manung chan basaruk ta laiba ni sing asigi manung da kilometer tarek longi mafam budi lenga ke mai kai ngak sen tuna mafam adu da makhal amatagi thawung chat thadana ba thinglak laba sumi kharna atopa saruk sing da singi singmai sing kokthok lag popi bami sing thajalak podagi maru kokthorakle sing asigi manik mamang amasung kha thangba saruk ta popi pambi sing paktakna na thajalak podagi state amasung central force sing na yantat pagi thabuk sukarna satharakli bani hairi
Leingakna ngak selakliba ching asida leiba kilometer 8 ki area da fawbada u wa yantatpagi thawng chatharakli hairi ching asigi chingmai sing kokthorakpana maram oiraduna ching asidagi chentharakpa loki ising itin phom oirakliba sekmai turelki imai nongma nongmagi mayeng tarakle loki ising iri talakleba asi chentharakphom oiriba chingi saruksing u wa paktakna yantatkibadagi oigani hairaki kobru lekhaida leiriba mahadevagi mandir manak nakna chenthaраklaba loki ising sapar maina manaki loki turel amasung Morbunglom ki chentharakpa loki ising yauna gampi phai manaki loki turel sing kangsilakle kangla tongbi khulphaur ga cheliba sekmai turel da itin phom oiraba ichel sing kangsilakle haiki Kobru sing da laisang ama sanaba thorang torom lobasu makasta tharakpa ugdre maram asina sing asigi singmai sing da hawba uwa yantatuna kokthorakleba asigi langaki mari lenaba authority na matam sana thinghautrabadi honglabliba ing asagi khalda anoba saithing amaso hapsilakpa yai hairi Amarom the Kangpokpi district headquarter area da di hojik su ising gi awaba thoidok na mayok na de hair to lenga ki official amana hai Kangpokpi de hojik maru oina lok tegi sen tharakpa afaba ising phanglebe turel singi manung da mahut range turel ni turel asi Kangpokpi gi mission hospital manak ta senbani atopa turel singna el songtul amadi je songtul turel singni hairiba turel ahum asidagi lanai mi singna pipe sidina duna yumthong kuding de ising phangalli aduga magi mathau tabagi matung ina pung ama natragana pungkhai ama sumna ising phanghanbagi thabuk singchu tawri aduga ising engineering mioi singdagina thagi oina masigi mamal lobagi chatnabisu lairi NIS2 makha thangba saruk laiba khul amadi mathaknomda laiba khardasu guha amadi handpump sing sizinaduna isingi awaba lehendri adum oina mak hajik district asida laiba mioi singi manungda isingi khudongsadaba mayoknaba singi manungda state amadi central forcing na lairiba mafam yawi Maram asina makoina ising laiba mafamdagi ising lauraga sirinani kabru chingi honglagliba saktam asigi matangda climate change amadi environmentalist amana pause asida hai manipur dasu umangwama kaya leptana kokthorakpa pukri patturen khungbana singba kaya mangsilakpa asi industries kaya su linkanarakpadagini state asida su mahusagi phibam ona tainaba mongda khalkai therakpagi ahungba mayok narakpani maram asina lenga khaktana tana miyamga khusamnaduna singmai singdagi uwa yanthatpa thingbaga loinana henna asangba singmai sing ohenna pambi sing thajinba matam oire ngasigi mirolna tungi damakta yenglaga maru koklaba sing asigi damakta thabuk laukhat hautrabadi henna awaba mayok narakpa yai hairi Naha ama siram lenga nang numidang puktre kemre ni phuga mangaram tarakpada nambol PS na koleba malom makha kenenda naha ama siduna leram lehairi laikidraba sigi maming waikhum rancha chahi kuntra pokpa W kudla kawi lairenjam sapan maring laikai degini haiba khang bungam kre thodo asigi matang da police na case ama laukalaga laikidraba haksang asigi rimski mirel sing da postmortem examination tawraba matung di imungi mir sing da sinna kre haidi adum oina mahak matau karam na sibano haiba chapsana khang bungam tri mahak mayum makai panduna machanupi ama lairabani hairi Sarinagi haksang da mahiroi sing ikai khumnaba utkre tha asi kunga manga gi nungthenda sangai festival gi duty chaluraga halakpa kaksing district police ki personnel sing na purakpa police department gi bus amana thomlaga takhaiba laikidra fencer higher secondary school da class 11 science tam lambi yaripok singada gi mina bibi gi masanupi sarina singa mayum gi haksang asi postmortem examination tawraba matungda aroiba mathau mangam pangthoknabagi damaktam haki imungi miyo sing na lawkhre mahaki haksang bu mirel sangdagi mahakna tamlamba school tamna purakpada thaudok thokiba mafam thawbal Fire Service Station ki mumangda NS 102 paringda mahiroi singna paring diptuna mahaki mafamda laisu katuna ikai khumnaba utkibaga loinana mahaki thawaigi mapugi laikolda singna lairunaba thauniki panbe abadi thaudok asigi matangda laikhidrabi mahiroi asigi imungda matam sana expressya pigani laying liba mamanabigi laying mal puthokani thaudok thokiba mafam mathau ningti jana pangthokhi daba traffic personnel bus adu thawrakiba police driver yauna personnel manga service tagi suspend tawragani thaudok thokiba mafamda traffic management tawnaba man power hengathalagani amadi imungi miyoi da chanaba thabuk pigani haiba wafam yanabadagi khuyek pinaduna laikhidrabagi haksang asigi aroiba mathau mangam pangthoknabagi damakta lawkibani hairi manipuri amati mizoram da lairiba wainai Menosa community gi miyosing Israel na lawsin ki gadaure lakaduru sahi manga rom sida manipuri amati mizoram da hojik lairiba banai Menaso Jewish community gi lemhoribe member lising manga ga sani pan rom asi lawsin na Israel lengak na ya pikre hairi Israel lengak na wanai Menaso community gi member sing asi Israel gi Lebanon taina bada Lebanon no Hagalin amadi gali gi region da khunda laita tuna lehnaba thawrang tawri Israel lengak na loruk liba khongthang asi Israel gi awang thang basaruk ta laiba conflict na sokhalaba mafam sing asi Israel masa kaya sentur kibana amasung mi yamna tadaba under develop oiba mafam sing asida Jewish population amuk hanna khunda laita tuna lehlaga asoba community semgat na hotna rakwa thawrang oigani hadi
Israelgi Prime Minister Benjamin Netanyahu na kungtang asi Israelgi awang thangba sarukta Jew community gi pangkal hengat hangataba maru oiba Zionist pirep amani haina phungdoki saliba sahi asi loisalakpada banai mena so community gi mi lisingum sani rom Israeli yaukragani amasung lemhori basing aduna kumjal 2030 fabugi manungda tangkak naina losingani hari banai manaso community asi 722 BC gi matamda Israel dagi tanthok khiba lamdam asigi mangkraba tribe taragi manungda amani haina launari Sri Lanka da nunglep tena chubada gi singning khaiduna mi kuthraga mathoi sikre haukiba numi taraga mathoi ni da Sri Lanka da nunglep tena churakpada yakan ba isau mayuk naringa da singning khaiba gi dagi mi kuthraga mathoi sire amadi mioi lising mari rom awabu mayuk nari haina authorities sing na pungdokre Sri Lanka gi disaster management center da pungdorakpa warol amagi matung ina singning khaibana maram oiduna hill district sing da mioi tarak nipan siki haina su pungdorakiba ga loina na ithat Laibak asigi aing asa fastilaktabana awaba kaya mayuknare isaw amasung singning khaibu maram oiduna kumbukanda passenger bus amasung ising imai wangkalakpadagi lupsin kre hairi emergency team na kan hona badagi passenger kul humdai kan bangam khibasu hairi